Manipur aina sum taja baze maroina nahasingna akoy de sum hairakpada Manipuri film se kaya yengde Manipuri film de aidi yengde kain haibase tabada aingonde yam angakpa duga kai haini nungai da basu phawe Manipuri film yengde na hairagadi maitai lon khangde Manipur gi society sibu khangde haibada haiman bathokadrane sida pot ani ni ko leirise Manipuri film yengde na kanago mana haiba matamda nungaitaba phawi haiba hodi ka sumkai ko haidi field du da leiruba mi amana haiba matamda madu nungaitaba phawi haiba hodi ka sumkai de tabu angak pama phawi ka haiba taragadi madu ai wakhalda di angak padi phawam thokte na khalle ko ahan bada isima haijage aduga makhatana kanago mana Manipuri film yengde hai taragadi maitailon khangde Manipur gi society si khangde haibani adugi mongda haiba taragadi potsi aigi wakhalon oina khajiktam onabra na khalliko karigino haibadu si lausing ai haijarake akoina khudamoina Korea gi movie me am yengi mayama mako ado Korea maron khangbagi yengi raba movie se natte ko adagi Korea gi society do khangbagi yengi raba natte ko ada yengi se karigo hakanda akoina yengningba pot moina kari offer to ge movie sina mayam sida pung ani oiro ahum oiro kaithokpa matam sida kari offer tawrigi haibadu matter tawe maramdi sumaina akhoi sana khonna bo oiro adagi entertainment gi oiro akoina yengbada compulsory oibadi nattaba ko haibadi hoi akhoi leisure time de yengba tabu compulsory di nattaba pot oiba taragadi ama amagi wanatana maduda aini interest leiba pot ama changeba ko interest leihenba ma changeba haibadi audience to da natra akhoi Manipuri sai singdo adudi ai adum tai ko kaino ida yam tina phajei na khalle isai gi oina di yam tina phajei ko adum tai aduni potse khuda moina ai sida haijarake football gi de ta haiseba akhoi gi Manipur macha singse sana khona ba yam pami football si yam pami ko ada football yam pami haiba kan sida akhoi gi any hojek football gi match ama Spain gi team sanai hai taragadi mayam si yengningeba Germany support over mayam lei Argentina support over mayam laieba ko ada atopa mana akhoi gi ISL Indian Super League ki football gi match se akhoi Manipur macha kaya yengene yam kani yengamoi ko ai wakhalda Manipur macha di mayam yawrini ada akhoi gi Manipur macha sing dubu nungsi daba moibu yengning daba gi oidoira adu natte da tabu Lionel Messi bu support over mi di mayam laieba Cristiano Ronaldo support over mi mayam laieba somda akhoi India gi Indian Super League ki match ama sanare khalasi madugi match ki timing si makta da akhoi gi Real Madrid ka Barcelona ga sanare khalase atop same timing sida ko ada aingon da option ani lei hai taragati ai se karba match yengani masana tana ai habase any person amani ko in general ni haijabase akhoi Barcelona ga kainoga Real Madrid ka sanaba match soina adum yengkine masi karigino hai kanda hairiba ngasagi Barcelona amadi kanogi Real Madrid ki match to na piriba quality moina kari offer tawge habado maduda neba depend tawsi ngasagi aigi India gi team sing North East United ki team natraga Goa gi natraga Bengaluru gi hairiba sing se India gi duna mirai raga songi duina kano tawi haiba pot na tiba maramdi mi khudemak si magi mathau amamsu loina leinari ni suppose ai se pung ahum kai thokadawre hairase movie yami yeng matamda ada ai ina yengase akoi Manipuri film ma ai gi mangda leire aduga atopa mana sona kanda Avatar si yengadore leire ani si manung da kambe yengadage habasi mi amaga wakhalon di khena bi adubu mi ayambana in general ina Avatar do ni yengen hai gine kari gi no madu haidi pot ani du gi quality du da yam thina khena bu du leiba gi ne masi mai haijage Hollywood ki film hojik mayam ma yengseba akhoi gi Gladiator 2000 gi movie ni ngasi dagi sahi kun ma kun taruk ki mamang gi movie do hojik yengba matam da hanjin adum yenging ba phawgane adagi Independence Day 1996 ki movie ni Will Smith na kumbado adu hojik yeng matam da madu 1996 ta nam ki film ga maloye adagi Tom Cruise ki ari ba film sing wen haigeba akhoi gi Top Gun hojik yete yengbiu ne Top Gun 1986 की मूवी नी अखोई के पोक ने ममांग के आगे वरी ने अदा 1986 की मूवी से हौजिक 2026 ते येंगबा मतमदा अखोई मदु 1986 ता नमखिबा मूवी सुमान मालोय करिगुंबा कनागुंबा दा येंगहनबा अदुगा 1986 की मूवी नि से हाइदो ओसेबा सुंग खंगवे अदु योना क्वालिटी दु लइबदो हाइदी एक्टिंग गिनी खंगदे नत्रगा स्टोरी लाइनअप गिनी खंगदे तोंगा तोंबा कंपोनेंट्स मैम लेरिनी मदुदो ऑफर तौरिबा मयामदो मदुदा डिपेंड तौबनी हाबदुने आइना हाइजनिंग बसे सिलाउसिंग हाबदी सी हाइर हाइर कांदा होय
ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯈꯛꯇꯪꯗꯤ ꯂꯩ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯁ ꯑꯩꯗꯤ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝꯒꯗꯤ ꯌꯦꯡꯗꯦ ꯑꯗꯨꯗꯨ ꯀ ꯍꯥꯏꯔꯀꯥꯟꯗ ꯍꯥꯏꯔꯤꯕ ꯈꯨꯍꯥꯏꯗꯣ ꯑꯃꯁꯨ ꯂꯩꯌꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯁꯦ ꯌꯥꯝꯅ ꯍꯥꯏ ꯐꯥꯏ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯁꯤꯗꯤ ꯌꯦꯡꯕꯤ ꯄꯣꯠꯇꯦ ꯀ ꯍꯥꯏꯔꯀꯥꯟꯗ ꯑꯗꯨꯒꯤ ꯁꯦꯟꯁꯇ ꯑꯣꯏꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯗꯨꯃꯛꯇꯤ ꯑꯩ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯗꯦ ꯑꯦꯟꯀꯔꯦꯖ ꯇꯧꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯨꯗꯤꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯍꯣꯏ ꯑꯩꯅ ꯍꯦꯟꯅ क्वालिटी ꯂꯩꯕ ꯍꯦꯟꯅ ꯐꯖꯕꯗ ꯑꯣꯏꯅ ꯑꯩꯒꯤ ꯃꯇꯝ ꯈꯔ ꯐꯪꯕꯗꯨꯗ ꯑꯗꯨꯃꯥꯏꯅ ꯌꯦꯡꯒꯅꯤ ꯌꯦꯡꯈꯤꯕꯅ ꯑꯃꯅꯤ ꯑꯗꯨ ꯅꯠꯇꯕ ꯗꯤꯁꯀꯔꯦꯖ ꯇꯧꯕꯩ ꯃꯑꯣꯡꯗ ꯍꯥꯏꯇꯥꯔꯒꯗꯤ ꯌꯦꯁ ꯁꯤꯒꯤ ꯑꯦꯛꯇꯔꯁꯤꯡꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯀꯩꯅꯣ ꯑꯥꯔꯇꯤꯁꯁꯤꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯗꯨꯁꯨ ꯆꯨꯝꯃꯤꯀꯣ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯈꯣꯠꯄ ꯃꯔꯝꯗꯤ ꯑꯩꯒꯤ ꯄꯔꯁꯣꯅꯦꯜ ꯕꯤꯂꯤꯐꯇꯗꯤ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜꯒꯤ ꯑꯣꯏꯕ ꯃꯨꯚꯤ ꯑꯣꯏꯔꯣ ꯁ꯭ꯄꯣꯔꯠꯁ ꯑꯣꯏꯔꯣ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁꯁꯤꯡ ꯑꯣꯏꯔꯣ ꯁ꯭ꯄꯣꯔꯠꯁ ꯄꯔꯁꯟꯁꯤꯡ ꯑꯣꯏꯔꯣ ꯑꯦꯅꯤ ꯐꯤꯜꯗꯒꯤꯀꯣ ꯃꯥꯏ ꯄꯥꯛꯂꯛꯄ ꯈꯨꯗꯤꯡꯃꯛꯇꯣ ꯍꯔꯥꯎꯏ ꯑꯗꯨꯒ ꯑꯦꯟꯀꯔꯦꯖꯁꯨ ꯑꯗꯨꯝ ꯇꯧꯅꯤꯡꯉꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤꯀꯣ ꯑꯗꯨꯕꯨꯗꯤ ꯂꯩ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯃꯗꯨ ꯐꯅꯌꯥꯝꯅ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯅꯠꯇ꯭ꯔꯒ ꯑꯩꯒꯨꯝꯕ ꯃꯤ ꯑꯇꯩ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯒꯅꯤ ꯑꯗꯨꯃꯥꯏꯅ ꯋꯥꯈꯜꯂꯣꯟꯗ ꯂꯩ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯄ꯭ꯂꯦꯠꯐꯣꯝꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯗ ꯑꯣꯐꯔ ꯇꯧꯔꯤꯕ ꯄꯣꯠꯇꯣ ꯃꯗꯨꯒꯤ ꯀ꯭ꯋꯥꯂꯤꯇꯤꯗꯨꯗ ꯂꯣꯏꯅ ꯗꯤꯄꯦꯟ ꯇꯧꯔꯛꯀꯅꯦꯕ ꯌꯦꯡꯕ ꯌꯦꯡꯗꯕ ꯍꯥꯏꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯤ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯑꯉꯛꯄ ꯑꯃꯗꯤ ꯐꯥꯎꯐꯝ ꯊꯣꯛꯇꯦꯕ ꯁꯨꯝꯕ ꯄꯣꯠꯁꯤꯗꯩꯗ ꯑꯩ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯐꯨꯠꯕꯣꯜꯒꯤ ꯀꯥ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯆꯥ ꯁꯥꯟꯅ ꯇꯥꯔꯒꯁꯨ ꯃꯦꯁꯤ ꯁꯥꯟꯅꯔꯤ ꯍꯥꯏꯕꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯆꯥ ꯑꯃ ꯐꯨꯠꯕꯣꯜ ꯁꯥꯟꯅꯔꯤ ꯍꯥꯏꯕꯒꯁꯦ ꯃꯦꯁꯤ ꯑꯣꯏꯅ ꯑꯗꯨꯝ ꯌꯦꯡꯈꯤꯅꯦꯕ ꯍꯟꯗꯛ ꯃꯦꯁꯤ ꯂꯥꯛꯑꯝꯕꯗ ꯂꯨꯄꯥ ꯂꯥꯛ ꯃꯌꯥꯝ ꯑꯃ ꯄꯤꯔꯒ ꯃꯦꯁꯤꯒ ꯐꯣꯇꯣ ꯈꯛꯇꯪ ꯅꯝꯃꯤꯟꯅꯅꯕꯒꯤꯅꯕ ꯑꯗꯨꯒꯤ ꯂꯦꯚꯦꯜ ꯐꯥꯎꯕ ꯇꯧꯔꯤꯅꯦꯕ ꯅꯠꯇ꯭ꯔꯥ ꯄꯣꯠꯁꯦ ꯉꯁꯥꯏꯒꯤ ꯀꯔꯤ ꯑꯣꯐꯔ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯃꯗꯨꯗ ꯗꯤꯄꯦꯟ ꯇꯧꯏ ꯍꯥꯏꯕꯗꯨꯅꯦꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯇꯧꯕꯇꯕꯨ ꯑꯩ ꯍꯟꯅ ꯍꯥꯏꯖꯔꯤꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯕ ꯐꯤꯜꯝ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯃꯗꯨꯕꯨ ꯌꯥꯝꯅ ꯍꯟꯊꯕ ꯃꯑꯣꯡꯗ ꯑꯣꯏꯅ ꯌꯦꯡꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯣꯏꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅꯀꯣ ꯃꯗꯨꯗꯤ ꯑꯩ ꯑꯦꯟꯀꯔꯦꯖ ꯇꯧꯖꯗꯦ ꯑꯗꯨꯒ ꯑꯥꯔꯇꯤꯁꯁꯤꯡꯒꯤ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯂꯩꯔꯤꯕ ꯃꯌꯥꯝ ꯍꯥꯏꯗꯤ ꯄꯨꯛꯅꯤꯡ ꯍꯟꯊꯕꯤꯒꯅꯨ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯗꯨꯝ ꯍꯣꯠꯅꯕꯤꯌꯨ ꯍꯟꯗꯛꯀꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯕꯨꯡ ꯃꯨꯚꯤꯗꯣ ꯑꯩ ꯌꯦꯡꯖꯗ꯭ꯔꯤꯀꯣ ꯑꯗꯨꯕꯨ ꯃꯥꯅ ꯕꯦꯐꯇꯥꯒꯤ ꯑꯦꯋꯥꯔꯗ ꯑꯃ ꯐꯪꯉꯛꯄꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯕ ꯐꯥꯎꯋꯦꯕ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯔꯝꯗꯣꯏꯅꯤ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯇꯅ ꯍꯦꯛꯇ ꯑꯗꯨꯒꯤ ꯀꯩꯅꯣꯗꯨꯗ ꯋꯤꯟ ꯇꯧꯕ ꯌꯥꯕ ꯅꯠꯇꯦꯕ ꯑꯗꯨꯃꯥꯏꯅ ꯕꯨꯡꯗꯧꯅ ꯂꯣꯏꯅ ꯃꯨꯚꯤ ꯈꯨꯗꯤꯡꯃꯛ ꯑꯣꯏꯅꯤ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗꯅ ꯏꯟ ꯖꯦꯅꯔꯦꯜꯗ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯂꯤꯇꯤꯁꯤꯅ ꯀꯗꯥꯏ ꯐꯥꯎ ꯂꯩꯒꯦ ꯀꯗꯥꯏ ꯐꯥꯎꯕ ꯃꯤ ꯃꯌꯥꯝꯁꯤꯗ ꯑꯣꯐꯔ ꯇꯧꯔꯤꯒꯦ ꯀꯔꯤꯅꯣ ꯑꯣꯐꯔ ꯇꯧꯔꯤꯁꯦ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃ ꯂꯩꯌꯦꯕ ꯅꯠꯇ꯭ꯔꯥ ꯁꯣꯁꯥꯏꯇꯤ ꯈꯪꯕ ꯈꯪꯗꯕꯒꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯣꯁꯥꯏꯇꯤ ꯑꯃ ꯈꯪꯅꯕꯒꯤ ꯃꯨꯚꯤ ꯌꯦꯡꯕꯩ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯆꯥꯅꯗꯤ ꯃꯅꯤꯄꯨꯔꯤ ꯃꯨꯚꯤ ꯌꯦꯡꯉꯨꯗꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯗꯨꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯈꯪꯖꯩꯌꯦꯕ ꯑꯩꯈꯣꯏ ꯏꯁꯥꯒꯤꯗꯤ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯀꯤ ꯃꯤꯅ ꯑꯇꯣꯞꯄ ꯃꯐꯝꯒꯤ ꯃꯤꯅ ꯃꯅꯤꯄꯨꯔꯤ ꯐꯤल्म ꯌꯦꯡꯉꯀꯥꯟꯗ ꯑꯩꯈꯣꯏꯒꯤꯗ ꯁꯨꯃꯥꯏꯅ ꯂꯩ ꯍꯥꯏꯕꯗꯣ ꯃꯤ ꯑꯇꯣꯞꯄꯅ ꯑꯣꯏꯅ ꯈꯪꯒꯗꯧꯅꯦꯕ ꯑꯗꯣ ꯑꯇꯣꯞꯄꯗꯨꯅ ꯌꯦꯡꯍꯟꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯂꯦꯚꯦꯜꯗꯨ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯄꯣꯠꯇꯣ ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯣꯐꯔ ꯇꯧꯕ ꯇꯥꯔꯦ ꯍꯥꯏꯕꯗꯤ ꯁ꯭ꯇꯣꯔꯤꯒꯤ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯁꯤꯅꯦꯃꯥꯇꯣꯒ꯭ꯔꯥꯐꯤ ꯑꯣꯏꯔꯣ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯗꯅ ꯀꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯨꯚꯤꯁꯤ ꯄ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯔꯤꯒꯦ ꯀꯔꯝꯕ ꯂꯦꯚꯦꯜꯗ ꯄꯨꯊꯣꯔꯛꯏꯒꯦ ꯍꯥꯏꯕꯅꯆꯤꯡꯕ ꯂꯩꯗꯅ ꯃꯥꯒꯤ ꯐꯥꯏꯅꯦꯜ ꯄ꯭ꯔꯣꯗꯛꯇꯣ ꯀꯃꯥꯏꯅ ꯂꯥꯛꯀꯦ ꯃꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗꯅꯕꯗꯤ ꯐꯠꯇꯦ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯑꯣꯜꯋꯦꯁ ꯑꯦꯟꯀꯔꯦꯖ ꯇꯧꯖꯩ ꯃꯥꯏ ꯄꯥꯛꯄꯤꯌꯨꯀꯣ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅ ꯑꯝꯇꯪ ꯍꯥꯏꯖꯔꯝꯒꯦ ꯁꯤꯗꯩꯗꯀꯣ ꯔꯤꯌꯦꯂꯤꯇꯤ ꯑꯃ ꯑꯩꯅ ꯂꯥꯁ ꯇꯥꯏꯝ ꯃꯨꯚꯤ ꯑꯃ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯨꯚꯤ ꯑꯃ ꯌꯦꯡꯈꯤꯕꯁꯦ ꯀꯔꯝꯕꯅꯣ ꯍꯥꯏꯀꯥꯟꯗ ꯌꯥꯏꯁ꯭ꯀꯨꯜꯒꯤ ꯄꯥꯈꯪ ꯑꯉꯥꯎꯕ ꯍꯥꯏꯕ ꯃꯨꯚꯤ ꯑꯃ ꯂꯩꯕꯗꯣ ꯑꯗꯨ ꯃꯨꯚꯤꯗꯣ ꯊꯥꯏꯅ ꯌꯦꯡꯈꯤꯑꯕ ꯃꯗꯨ ꯂꯥꯛꯄ ꯃꯇꯝꯗꯨꯗ ꯑꯗꯨꯁꯨ ꯁꯤꯅꯦꯃꯥ ꯍꯣꯜꯗ ꯆꯠꯂ ꯈꯣꯠꯂꯒ ꯅꯠꯇꯦꯀꯣ ꯂꯦꯞꯇꯣꯞꯇ ꯀꯩꯗ ꯇꯧꯔꯀꯥꯟꯗ ꯌꯦꯡꯈꯤꯕꯗꯣ ꯑꯗꯨ ꯃꯨꯚꯤꯗꯨꯅꯦꯕ ꯑꯩꯅ ꯃꯅꯤꯄꯨꯔꯤ ꯌꯦꯡꯈꯤꯕꯁꯦ ꯑꯗꯨꯒꯤ ꯃꯃꯥꯡꯗꯁꯨ ꯀꯔꯝꯕ ꯃꯨꯚꯤ ꯌꯦꯡꯈꯤꯕꯅꯣ ꯑꯩ ꯅꯤꯡꯁꯤꯡꯗꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯑꯃꯐꯥꯎꯁꯨ ꯌꯦꯡꯗꯦ ꯁꯤ ꯍꯥꯏꯔꯀꯥꯟꯗ ꯑꯩꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯨꯚꯤꯁꯦ ꯌꯥꯝ ꯍꯟꯊꯅ ꯈꯟꯕ ꯑꯥꯔꯇꯤꯁꯁꯤꯡꯕꯨ ꯍꯟꯊꯅ ꯈꯟꯕ ꯑꯗꯨꯒꯨꯝꯕꯩ ꯄꯣꯠ ꯅꯠꯇꯦꯕ ꯉꯁꯥꯏꯒꯤ ꯍꯣꯏ ꯑꯩ ꯏꯁꯥꯃꯛꯀꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯗꯁꯨ ꯂꯩꯇ꯭ꯔꯦꯀꯣ ꯂꯩꯔꯝꯕ ꯇꯥꯔꯒꯁꯨ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯕꯗꯣ ꯑꯩꯉꯣꯟꯗ ꯄꯨꯡ 3 ꯃꯇꯝꯁꯦ ꯂꯩꯔꯦ ꯃꯨꯚꯤꯒꯤꯗꯃꯛꯇ ꯍꯥꯏꯇꯥꯔꯒꯗꯤ ꯑꯦꯚꯇꯥꯔ ꯌꯦꯡꯕꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯃꯨꯚꯤ ꯑꯃꯒꯤ ꯌꯦꯡꯕꯁꯦ ꯀꯔꯝꯕ ꯑꯣꯏꯅ ꯌꯦꯡꯕꯗ ꯑꯩꯒꯤ ꯄꯨꯡ 3ꯁꯦ ꯃꯇꯝꯁꯦ ꯁ꯭ꯄꯦꯟ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯀꯣꯏꯁꯟ ꯑꯃ ꯂꯥꯛꯀꯅꯦꯕ ꯏꯟ ꯖꯦꯅꯔꯦꯜꯅꯤꯀꯣ ꯑꯗꯨꯕꯨ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯥꯔꯇꯤꯁꯁꯤꯡꯅꯁꯨ ꯌꯥꯝꯅ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯍꯟꯊꯕ ꯑꯗꯨꯒꯨꯝꯕꯁꯨ ꯇꯧꯕꯤꯒꯅꯨ ꯋꯤꯠ ꯇꯥꯏꯝ ꯀꯣ ꯋꯤꯠ ꯗ ꯄꯦꯁꯦꯖ ꯑꯣꯐ ꯇꯥꯏꯝ ꯑꯗꯨꯝ ꯇꯞꯅ ꯇꯞꯅ ꯏꯝꯄ꯭ꯔꯨꯞ ꯇꯧꯔꯛꯀꯗꯣꯏꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯦ ꯂꯣꯏꯅ ꯈꯪꯉꯤꯅꯤ ꯏꯀꯣꯅꯣꯃꯤꯒꯤ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯂꯣꯏꯅ ꯂꯩꯔꯤꯁꯤ ꯈꯪꯉꯤꯅꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯃꯨꯚꯤ ꯑꯃ ꯄꯨꯊꯣꯛꯑꯦ ꯁꯦꯜ ꯊꯥꯗꯗꯣꯏꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯑꯣꯗꯤꯌꯦꯟꯁꯁꯦ ꯀꯌꯥꯝ ꯂꯩ ꯃꯗꯨꯗꯒꯤ ꯏꯟꯀꯝ ꯀꯌꯥꯝ ꯖꯦꯅꯔꯦꯠ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯕ ꯄꯣꯠ ꯑꯃꯁꯨ ꯂꯥꯛꯇꯣꯏꯅꯦꯕ ꯍꯣꯏ ꯀꯅꯥꯒꯨꯝꯕꯅ ꯖꯁ ꯑꯥꯎꯠ ꯑꯣꯐ ꯄꯦꯁꯟ ꯀꯣ ꯃꯥꯅ ꯄꯥꯝꯖꯕꯗꯒꯤ ꯑꯗꯨꯝ ꯁꯦꯜ ꯊꯨꯝꯒꯤ ꯀꯔꯤꯝꯇ ꯈꯟꯗꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨ ꯍꯥꯏꯔꯤꯕ ꯐꯤल्मꯗꯨꯗ ꯆꯪꯉꯛꯄ ꯐꯤꯜꯗ ꯍꯥꯏꯇꯥꯔꯦꯀꯣ ꯃꯨꯚꯤꯒꯤꯁꯤꯗ ꯆꯪꯉꯛꯄ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯝꯕ ꯌꯥꯏ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯔꯤꯌꯦꯂꯤꯇꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯏꯟꯄꯨꯠꯀ ꯑꯥꯎꯠꯄꯨꯠꯀꯁꯦ ꯑꯗꯨꯝ ꯌꯦꯡꯉꯛꯀꯅꯦꯕ ꯍꯤꯡꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯗꯨꯒꯤ ꯔꯤꯌꯦꯂꯤꯇꯤ ꯈꯔꯗꯨꯁꯨ ꯂꯩ ꯍꯥꯏꯕꯗꯨꯅꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯁꯤꯒꯤ ꯍꯥꯏꯔꯤꯕ ꯃꯇꯦꯛꯁꯦ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯁꯤꯌꯔ ꯇꯧꯖꯕꯗꯣ ꯌꯥꯝ ꯊꯤꯅ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯑꯦ ꯀꯣ ꯍꯟꯖꯤꯟ ꯀꯥꯏꯗꯅꯣ ꯄꯦꯖ ꯅꯣꯡ ꯃꯌꯥꯝ ꯁꯤꯌꯔ ꯇꯧꯔꯛꯄꯗꯨ ꯎꯏ ꯑꯗꯨꯗ ꯑꯩꯅ ꯁꯤ ꯃꯇꯥꯡꯁꯤꯗ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯁꯤꯌꯔ ꯇꯧꯖꯕꯅꯤ ꯑꯥꯔꯇꯤꯁꯁꯤꯡꯒꯤꯁꯨ ꯄꯨꯛꯅꯤꯡ ꯍꯟꯊꯕꯤꯒꯅꯨ ꯍꯦꯟꯅ ꯀꯟꯅ ꯍꯣꯠꯅꯕꯤꯌꯨ ꯑꯩꯈꯣꯏꯒꯨꯝꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯨꯚꯤ ꯌꯦꯡꯒꯦꯔꯥ ꯌꯦꯡꯉꯣꯏꯔꯥ ꯀꯣ ꯇꯧꯕꯇꯕꯨ ꯌꯥꯝꯅ ꯍꯟꯊꯅ
ꯑꯩꯈꯣꯏꯒꯤ ꯍꯟꯊꯕ ꯃꯑꯣꯡꯗ ꯀꯩꯁꯨ ꯂꯩꯇꯕ ꯃꯑꯣꯡꯗ ꯑꯩꯁꯤꯅ ꯌꯥꯝꯅ ꯍꯥꯏ ꯐꯥꯏ ꯑꯗꯨꯒꯨꯝꯕꯒꯤ ꯍꯥꯏ ꯄ꯭ꯔꯣꯐꯥꯏꯜ ꯐꯦꯃꯤꯂꯤꯗ ꯕꯤꯂꯣꯡ ꯇꯧꯏ ꯍꯥꯏꯕꯒꯨꯝꯕ ꯁꯣ ꯇꯧꯅꯤꯡꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯈꯣꯠꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯂꯩꯕ ꯇꯥꯔꯒꯁꯨ ꯃꯗꯨꯝꯕꯗꯨꯗꯤ ꯇꯧꯔꯣꯏꯁꯤ ꯃꯁꯤ ꯎꯖꯅꯤꯡꯉꯤ ꯍꯥꯏꯇꯥꯔꯦꯀꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯤꯡꯗ ꯗꯤꯁꯀꯔꯦꯖ ꯇꯧꯕꯗꯣ ꯑꯗꯨꯗꯤ ꯇꯧꯕꯤꯔꯣꯏꯁꯤ ꯑꯗꯨꯒ ꯑꯥꯔꯇꯤꯁꯁꯤꯒꯤ ꯑꯣꯏꯅꯁꯨ ꯑꯉꯛꯄ ꯐꯥꯎꯕꯗꯤ ꯐꯥꯎꯐꯝ ꯊꯣꯛꯇꯦ ꯀꯣ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯑꯣꯐꯔ ꯇꯧꯔꯤꯗꯣ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯦꯁꯄꯣꯟꯁ ꯂꯥꯛꯄ ꯉꯥꯛꯇꯅꯤ ꯍꯥꯏꯕꯗꯨꯅꯤ ꯊꯦꯡꯛ ꯌꯨ ꯑꯦꯕ꯭ꯔꯤꯋꯥꯟ